tongan thawdokta Kuki mioi ane sire ngarang Sisipurda lakpa Burmagi zomi ama odi satlaga sire haina social media singda photo thaganarakle nakalamromdana Kangpokpigi yengang pau area da drug na thombada Kuki mioi ama khudakta sire hade Waisen Marin Semkat pagi matang da joint survey pang thoktuna report pikalak naba khangalakre hare khudaki obe ising echau thoktana ba Waisen Marin Semkat naba langakta iba zero kyarak piduna khangan khrabaso tabiraktabadagi Manipur Human Rights Commission ke acting chairperson ke Khogendrana Tabak pang thok naba honorapapu Waisen Marin Semkat paluk ke serol amana thagapa phongdorakle commission sagi court ta wafam tara yawba serol ama piduna wakalakibagi matungina court na hearing sathaduna khanna na rakibane tha sagi mapanda court na order ama pikibagi matungina athuba matamda numit kuntrani gi manungda Imphal West ki DC ki official sing minor irrigation department water resources department ama dilup asigi mihut sing yauna joint survey pang thoktuna report ama commission sagi court ta khalakadabani haike joint survey asina pangthokadoriba thabak singde ising iram sina koliba AC taret makta karam karamba maphamda ising iram thinglibage masina khosemge ising sau thoropagi maram oigani haiduna ising thingpham sing mayek sengna khalakadabani khosemge ising sau thoraktana ba loisangna kari thabak tawrabage amade pakhalakadaba laibage habisine court ke order ase hek phangbaga lopsigi maroiba thodang lauriba court committee amade general member primary member singa tongan Singda Kanana Nabagi Mipam Satare, Tasigi Taramanga da Wangoi Esigi Iro Majraugi, Social Youth Club the Pang Tokiba Mifamda Atoba Mitunglen Oikiba, M. Rohena Pondo Kibada, Waisen Marin Asining Tina Sango Sagana Bahonabada Punamagna Todang Lominase, Masidagi Torapayaba Kodung Tiber Singak Tok Naba Punamana Honamina Se Haike. Lanai Amadilenga ki property mang tak libase miyeng sangbi yohana thamlakhe Manipur da thokliba land sida lanjena riba khul singda security force thamduna miyam gilan thungak selhanna bajribam DC da wafam kaya phongdokrabasu thawoidabana maram oiraga yum lanai amadilenga ki property kaya mang tak libase athuba matamda marilenaba singna miyeng sangu haina jiribam ge Vidyanagar gi multipurpose sports complex ki relic camp number 1 da leriba Hillgard GP ward number 1 ki member oiramba NG Gopesor na phongdokre Kuki Mar singi khul singda security force thamduna ngak senbago Meitei gi khul da su thamnaba DC da mamang sahi gi June tara da ai ba zero pisim ki balai khrei pochai mang tak de basida senaba singi mathakta lengakna athubada miyang sangbiyu haina thamlakle Filmmaker singna miyam da paujal pibada onana satkidanaba section gadabane haina MLA Rameshwar na phongdokre Film habusina miyam da asoba paujal kaya piduna lakle adobo filmmaker singna film sembada amade ibada miyam da pining leba paujal adu onana satkidana ba section gada bani haina kaksing SG MLA M Rameshwar na phongdokre waphamase nahan nira arts production na pothokpa Manipur gi feature film thazgi maithong release tawbada thoiba mithung oina saruk yaraduna mahana phongdokhibane MLA Rameshwar na makata na haikibada filmmaker singna amade scriptwriter singna makhoi gi film sing adu da phongdokning Pukning wakal emotion sing adu khaki wanatana kunaida kari paujal piriba ke habisi khangna film semba mathautai piriba message aduna miyam da lana chat khabadi kunaida sound sai theng pi ga dawribane release tawriba nira arts na puthokpa thajagi maithong haiba film asisu yenglaga masina miyam da kari paujal piriba ge haibadu loksin se haike Sahi mangagi matungda Manipur nga da mipan tang da state ama oiragani haina Vivek Kumar Dewang khanna phongdokre Manipur da sahi amada nga metric ta lising homphumari mathau tari adum oinamak state asida hojik puthoklibadi nga metric ta nipu rom tamakne hairaduna waliba metric ta lising kullum ase atopa state singi mipan tangle haina phongdokhibaga loinana sahi mangagi matungda di Manipur na nga da mipan tang da lamdam ama oiragani haina Manipur lenga ki additional chief secretary Vivek Kumar Dewagan na phongdokre wafamase hapta kangjibungda fisheries loisangna senduna ningo zakabu mamangda pangthokeba kumhaigi mangoina na pangthokpa ngagi mela khakta natana ngagi pothok puthokpa sangdamnabagi thoramda athoiba bentunglen oina saruk yaraduna phongdokhebane thoram adu mahana haudokheba loinana ngagi mela amasung ngagi pothok puthokpa sangdamnakiba thoram adubusu haudokpaga loinana sangdamnaba aduda ngami samaga kuntra tarukna store samaga nipumathoi hangduna saruk yake mana makata na hai Manipur ki thodok wathokta nga sijinabaga loinana pokpadagi siba phawbada sangdaba yadraba masal amasu oirakle masina Manipur ki culture ngakpadasu asoba thodang lauri ningo sakau
ꯐꯥꯎꯕꯒꯤ ꯁꯤꯡ ꯂꯦꯝꯂꯕ ꯊꯧꯔꯝꯗ ꯌꯥꯎꯕ ꯐꯪꯖꯒꯗꯧꯔꯤꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃꯅꯤ ꯍꯥꯏꯔꯗꯨꯅ ꯂꯩꯉꯥꯛꯀꯤ ꯉꯥꯒꯤ ꯂꯣꯏꯁꯪꯅ ꯃꯅꯤꯄꯨꯔꯕꯨ ꯉꯥꯗ ꯃꯤꯄꯥꯟ ꯇꯥꯡꯍꯟꯗꯅꯕ ꯉꯥꯃꯤꯁꯤꯡꯒꯤꯗꯃꯛ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯥ ꯌꯣꯛꯂꯤꯕꯁꯤꯡꯅꯁꯨ ꯍꯧꯖꯤꯛ ꯄꯨꯊꯣꯛꯂꯤꯕ ꯆꯥꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯁꯨꯡ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯁꯨ ꯃꯊꯧ ꯇꯥꯔꯤ꯫ ꯉꯥ ꯄꯨꯊꯣꯛꯂꯤꯕ ꯉꯥꯃꯤꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯆꯍꯤ ꯑꯃꯗ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯉꯥꯒꯤ ꯃꯦꯂꯥ ꯑꯁꯤ ꯑꯅꯤꯔꯛ ꯄꯥꯡꯊꯣꯛꯂꯤ꯫ ꯄꯥꯡꯊꯣꯛꯂꯤꯕ ꯉꯥꯒꯤ ꯃꯦꯂꯥ ꯑꯁꯤꯗꯁꯨ ꯉꯥꯃꯤꯁꯤꯡꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯗꯒꯤ ꯍꯧꯔꯒ ꯁ꯭ꯇꯣꯜ ꯐꯥꯎꯕꯗ ꯂꯣꯏꯁꯪꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯌꯦꯡꯂꯒ ꯑꯍꯣꯡꯕ ꯃꯃꯜꯗ ꯃꯤꯌꯥꯝꯗ ꯉꯥ ꯐꯪꯍꯜꯂꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯐꯤꯁꯔꯤꯁ ꯂꯣꯏꯁꯪꯒꯤ ꯗꯤꯔꯦꯛꯇꯔ ꯇꯤ ꯐꯨꯂꯦꯟ ꯃꯩꯇꯩꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯥꯕꯨ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯕꯇ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯉꯥ ꯁꯤꯖꯤꯟꯅꯔꯛꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯑꯃꯗ ꯉꯥ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯃꯦꯇ꯭ꯔꯤꯛ ꯇꯟ 64,000 ꯔꯣꯝꯅꯤ꯫ ꯃꯊꯧ ꯇꯥꯕ ꯉꯥꯒꯤ ꯆꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯉꯥꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯉꯥꯅ ꯑꯋꯥꯠꯄꯁꯤꯡ ꯃꯦꯟꯈꯠꯂꯤ꯫ ꯃꯁꯤ ꯇꯧꯗꯅꯕ ꯂꯣꯏꯁꯪꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯥꯃꯤꯁꯤꯡꯒꯤꯗꯃꯛ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯂꯛꯂꯤ꯫ ꯃꯃꯥꯡꯗ ꯄꯨꯊꯣꯛꯈꯤꯕ ꯃꯩꯇꯩ ꯁꯥꯔꯦꯡꯒꯤ ꯆꯥꯡ ꯌꯦꯡꯂꯨꯔꯒ ꯍꯟꯗꯛ ꯆꯍꯤꯗꯒꯤ ꯀꯦꯖꯤ ꯃꯁꯤꯡ ꯌꯥꯝꯅ ꯄꯨꯊꯣꯛꯇꯨꯅ ꯐꯪꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯂꯩꯅꯕ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯕꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯅꯤꯡ ꯊꯨꯡꯍꯟꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯤꯌꯥꯝꯅꯁꯨ ꯁꯥꯔꯦꯡ ꯐꯪꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯍꯟꯅꯕꯤꯒꯅꯨ, ꯂꯥꯛꯀꯗꯧꯔꯤꯕ ꯃꯊꯪ ꯆꯍꯤꯗ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯤ꯫ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯉꯥ ꯆꯥꯕꯅ ꯍꯛꯆꯥꯡꯗ ꯁꯣꯛꯍꯜꯂꯤ ꯍꯥꯏꯔꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯏꯔꯝꯗꯝꯗ ꯄꯨꯊꯣꯛꯆꯕ ꯉꯥꯁꯤꯡ ꯆꯥꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯄꯥꯟꯒꯤ ꯉꯥꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜ ꯌꯧꯔꯛꯄꯗ ꯅꯨꯃꯤꯠ 15ꯅꯤ ꯅꯠꯇ꯭ꯔꯒ 20ꯅꯤꯃꯨꯛ ꯆꯪꯏ꯫ ꯃꯗꯨꯒꯤꯗꯃꯛ ꯍꯤꯗꯥꯛ ꯀꯥꯞꯁꯤꯜꯂꯤ꯫ ꯍꯤꯗꯥꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯁꯣꯛꯍꯜꯂꯤ ꯍꯥꯏꯈꯤ꯫ ꯂꯣꯏꯁꯪ ꯑꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤꯗꯃꯛ ꯉꯥꯒꯤ ꯃꯦꯂꯥ ꯄꯥꯡꯊꯣꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯉꯥ ꯄꯨꯊꯣꯛꯄ ꯉꯝꯕ ꯉꯥꯃꯤꯗꯁꯨ ꯃꯅꯥ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯂꯣꯏꯁꯪ ꯑꯗꯨꯒꯤ ꯀꯃꯤꯁꯅꯔ ꯑꯦꯁ ꯔꯣꯖꯤꯇꯥ, ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯤꯇꯥ ꯑꯔꯥꯝꯕꯝꯁꯨ ꯊꯧꯔꯝ ꯃꯄꯨ ꯑꯃꯁꯨꯡ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯥꯂꯦꯝꯗ ꯏꯟꯗꯤꯌꯥꯒꯤ ꯎꯃꯪꯒꯤ ꯑꯦꯔꯤꯌꯥ 7 ꯁꯨꯕꯗ ꯍꯥꯏꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯆꯍꯤꯒꯤ ꯑꯣꯏꯅ ꯎꯃꯪ ꯍꯦꯟꯒꯠꯂꯛꯄꯒꯤ 3 ꯁꯨꯕꯗ ꯂꯩꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯄꯨꯟꯕ ꯎꯃꯪꯒꯤ ꯑꯦꯔꯤꯌꯥ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯅ ꯍꯥꯟꯅ 10 ꯁꯨꯕꯗ ꯂꯩꯔꯝꯕꯗꯒꯤ 7 ꯁꯨꯕꯗ ꯍꯥꯏꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯆꯍꯤ ꯑꯃꯗ ꯎꯃꯪꯒꯤ ꯃꯐꯝꯁꯤꯡ ꯅꯧꯅ ꯑꯣꯏꯍꯜꯂꯛꯄꯒꯤ ꯃꯥꯏꯀꯩꯔꯣꯝꯗꯅ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯍꯦꯛ ꯃꯊꯪꯗ ꯍꯥꯟꯅꯒꯨꯝꯅ ꯏꯟꯗꯤꯌꯥꯅ 3 ꯁꯨꯕ ꯊꯥꯛꯇ ꯂꯩꯔꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯒ꯭ꯂꯣꯕꯦꯜ ꯐꯣꯔꯦꯁꯠ ꯔꯤꯁꯣꯔꯁ ꯑꯦꯁꯦꯁꯃꯦꯟꯠ 2025ꯒꯤ ꯗꯇꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯅꯤꯌꯟ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯃꯤꯅꯤꯁꯇ꯭ꯔꯤ ꯚꯨꯄꯦꯟꯗ꯭ꯔ ꯌꯥꯗꯕꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯌꯣꯛꯈꯠꯄꯒꯤ ꯄꯣꯂꯤꯁꯤꯁꯤꯡ ꯍꯦꯟꯅ ꯐꯒꯠꯂꯛꯄꯗꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯣꯗꯤ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯟꯗ ꯑꯦꯟꯍꯥꯟꯁꯃꯦꯟꯠ ꯑꯣꯐ ꯐꯣꯔꯦꯁꯠ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯁꯤꯡꯅ ꯎ ꯆꯥꯔꯥ ꯀꯌꯥ ꯑꯃ ꯊꯥꯖꯤꯟꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯅꯁꯨ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯛꯄꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯀꯥꯎꯟꯠꯇ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯁꯦꯁꯃꯦꯟꯠ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ 33ꯀꯤ ꯑꯣꯏꯅ ꯍꯧꯈꯤꯕ ꯆꯍꯤ 35ꯒꯤ ꯗꯦꯇꯥꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯂꯧꯈꯠꯂꯛꯄ ꯑꯦꯁꯦꯁꯃꯦꯟꯠꯅꯤ꯫ 7 ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯎꯃꯪꯒꯤ ꯑꯦꯔꯤꯌꯥꯒꯤ 2% ꯀꯟꯕ ꯉꯝꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯎꯃꯪꯒꯤ ꯑꯦꯔꯤꯌꯥꯗ ꯆꯥꯎꯔꯥꯛꯅ ꯃꯤꯂꯤꯌꯟ ꯍꯦꯛꯇꯔ 72.74 ꯔꯣꯝ ꯂꯩꯔꯤ꯫ ꯔꯁꯤꯌꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯇ ꯃꯤꯂꯤꯌꯟ ꯍꯦꯛꯇꯔ 832.63ꯗ ꯂꯩꯔꯤ꯫ ꯃꯁꯤꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯆꯥꯗ 10 ꯀꯣꯟꯁꯤꯜꯂꯤ꯫ ꯕ꯭ꯔꯥꯖꯤꯜꯅ ꯃꯤꯂꯤꯌꯟ ꯍꯦꯛꯇꯔ 486.09, ꯀꯅꯥꯗꯥꯅ 368.82 ꯑꯃꯁꯨꯡ USAꯅ ꯃꯤꯂꯤꯌꯟ ꯍꯦꯛꯇꯔ 308.90ꯒꯤ ꯎꯃꯪꯒꯤ ꯑꯦꯔꯤꯌꯥ ꯂꯩꯔꯤ꯫ ꯂꯩꯕꯥꯛ ꯈꯔꯅ ꯎꯃꯪꯒꯤ ꯁꯔꯨꯛꯁꯤꯡ ꯅꯧꯅ ꯁꯦꯝꯒꯠꯄꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯕꯁꯨ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯆꯥꯡꯆꯠꯇ ꯌꯦꯡꯂꯨꯕꯗ ꯍꯥꯟꯅꯗꯒꯤ ꯍꯟꯊꯔꯛꯄꯒꯤ ꯐꯤꯚꯝꯗ ꯎꯔꯤ꯫ ꯀꯨꯝꯖꯥ 1990ꯗꯒꯤ 2000 ꯐꯥꯎꯕ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯆꯍꯤ ꯑꯃꯗ ꯃꯤꯂꯤꯌꯟ ꯍꯦꯛꯇꯔ 10.7ꯒꯤ ꯑꯦꯔꯤꯌꯥ ꯅꯧꯅ ꯁꯦꯝꯒꯠꯂꯝꯕ ꯑꯗꯨ ꯀꯨꯝꯖꯥ 2000ꯗꯒꯤꯅ 2015 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯂꯤꯌꯟ ꯍꯦꯛꯇꯔ 3.6ꯗ ꯍꯟꯊꯔꯛꯈꯤ꯫ ꯆꯥꯏꯅꯥꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯂꯤꯌꯟ ꯍꯦꯛꯇꯔ 2.22ꯗꯒꯤ 1.69ꯗ ꯍꯟꯊꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯗꯨ ꯅꯤꯡꯊꯧꯗꯒꯤ ꯋꯥꯔꯣꯜ ꯈꯔ ꯊꯝꯂꯛꯈ꯭ꯔꯦ ꯃꯗꯨꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ UKLF ꯑꯃꯗꯤ ꯎꯈ꯭ꯔꯨꯜ ꯖꯥꯁꯥꯗꯀꯤ ꯀꯨꯀꯤꯁꯤꯡꯅ ꯇꯤ.ꯑꯩꯆ. ꯃꯨꯏꯚꯥꯅ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯋꯦꯜꯀꯝ ꯇꯧꯖꯔꯒꯁꯨ ꯀꯨꯀꯤ ꯒ꯭ꯔꯨꯞ ꯑꯇꯩꯁꯤꯡꯅꯗꯤ ꯇꯤ.ꯑꯩꯆ. ꯃꯨꯏꯚꯥ ꯂꯥꯛꯄꯒꯤ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯇꯤ.ꯑꯩꯆ. ꯃꯨꯏꯚꯥ ꯃꯌꯨꯝꯗ ꯂꯥꯛꯄꯒꯤ ꯀꯔꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯟꯕ ꯌꯥꯎꯔꯤꯕꯅꯣ? ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯁ꯭ꯅꯥꯏꯄꯔꯅ ꯀꯥꯞꯂꯒ ꯍꯥꯠꯄꯒꯤ ꯃꯍꯨꯠ ꯋꯦꯜꯀꯝ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯒꯤ UG ꯑꯥꯔꯝ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯇꯤ.ꯑꯩꯆ. ꯃꯨꯏꯚꯥ ꯂꯥꯛꯄꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯀꯨꯀꯤ ꯋꯥꯠꯁꯑꯦꯞ ꯒ꯭ꯔꯨꯞꯁꯤꯡꯗ ꯍꯪꯅꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯤ.ꯑꯩꯆ.
Muivahna mahakki mayumda lakpa amadi political changes kaya lakleba asigi khananaba haukiba date 21 October da KSOna Churchandpur da kaukiba mifam amada Kuki MLA amata lakhidre KSOna Churchandpur da kaukiba mifam ase Kuki singi yamna maru oiba mifam ne maramaduna Kuki CSO Kuki su militant group sing amadi Kuki MLA pumba soidana yawnaba notice thokibane haire mifam aduda KSOna mifam yawba lakhidaba MLA sing maru oina Churchandpur district ki MLA singda akanba warning tawkhre Kuki miyamna Churchandpur MLA singda hangadaba wahang kaya laire wahang sing adugi matik chaba pakum MLA singna pigadabani haiki haire MLA sing aduna meeting yawba laktarba maramna public na apamba moongda MLA singki mathakta tawjarasanu haikre haina iduning thawna post tawrakre